Manipur Youth League Mayolna Tarahumdoi Suba Manipur Legislative Assembly election asiga mari lena haukiba January 13 lisingani kuntaruk Manipur University gi auditorium da politics anuba langon gi board politics board for national regeneration haina mingthonba mass awareness campaign hodokrabagi matung asisu miyam yoiba mifum ama leisang them awang laikai Bazaar Community Hall da pangthokri leisang them apun baluf ka kusam nadana pangthokpa mifum maduda Dr. Danavir Laisam social scientist Dr. Naurem Sanatongba assistant professor Department of Manipur University Agruzam Priyokumar president leisang them apun baluf amadi Koizam Suresh president Mayolna Wanganguis amadi tais member sing oiki Dr. Naurem Sanatongba mifum maduda haikibda lamdam asida leiriba naha amadi nupa sing bu Mahan tahalaknaba siliba punamak asigi marumda mioi khara leiri makoina aikhoigi tungni yumbi singbu nisagi ipakta tawhanduna leipaki khunai imungi wakhalon punumaktagi lapthoknaba honari mamang-mamangdagi satharakliba luchingba ngamdraba mioi sing asi aikhoina masak khangdok kadabani makoina leipak asida paliba makai aikhoigi yaifaba oiroi afaba anuba Miyoi leifakpu kunaibu nungsiba miyoi sing asi tunggi mirol singi damak khallaga thamnam lasei miteng sana yeng lasei haina pongdoke Sanoke dia yo gise adum towan pongdo adum ba kai moro ite kai wa da ai kudo gise asi se Canada ai no tanda Canada ano ba Michael ano ba satan ano ba ko kada ba adum miyoi sing do man no do ta re ba ha dari ba man ba ano ba ai da Manipur ba yaw ba Manipur kan no ko da mukta resolution lo ko man ba kangu sing se masi de ko da ya seriously ko ye mo to ta ani enna pragati ako se election se da dhyan ta ba lo sing le ba ki do re ro